Choi ahom hena namsin duna thamliba PHED gi group C amadi D gi ahangba regular post chani ga tara mari launaba darkar leba process pomna makloshilaba matungda namsin duna thamlaga anauba thabak lawbagi process tawrakpa si lamdamasigi inkalakleba naha singgi oina khwaidagi laibak thibani haina all Manipur PHED viva boys completed candidate ki secretary MD Mustakim na phongdurakle wafam masi ngasi measure khulda leba Manipur press club ta paumi singa unabada mahakna phongdokhibane Mustakim na makata aduna Haukiba English Secretary Tara Mapan gi October thada PHED gi group C amadi D gi post chani ga tara pari lengak na lauke thabak laubagi process by va boys na chungba pomna makloiduna laikhiba chahi ahom helaba fawada ngasi fawba lengak na karisu na chungdana leiba haibasi candidate singbu thawoida bani haina lawe thabak asi haidok pinaba lengak gi mari loishang amadi minister singda che thazin khiba laikrabasu ngasi fawba thabak ta onthok pidana leiri haina mahakna thamke candidate singi awaba khangbi bagi bahut anauba post kaya launi haina department ke Maikai dake media channel singgi khana nainabagi thoramda phongdorakliba ase mari leinaba singna yengshinduna tawbi kano haina appeal tawrakhi mamangda leiriba candidate sing asigi result lauthoklaba matamda atopa thabak lauthabiyo haina mahakta makhatakhe Sigi post khara launabagi cabinet ayaba pikhiba si tasena laibak thibani masi akoina all Manipur public health engineering department by bosi completed candidate na yabangam loi amasung guardian singna yabangam loi hen thamjari aduga tasena masigi matangda thabosigi matangda haukiba chahi ahum masi candidate mayam na awaba khangli amasung mari leinaba department asigi honorable CM Sarda memorandum 3 times and a pisin gray amadi Hanagi former minister Sar Dikho amadi present minister Sar Susindroda Masi Matang de Koi memorandum Aduga Unabana Chingba Mama Maikoi Tabuk Saidok Pinaba Ekoi Takna Jaduna Lakpani Aduga Masigi Awaba Kangi Bagimoto Ona Tainaba Tabuk Anoba Kara Launaba Torok Pase Tasene Ekoi Nuaijade Maramaduna Ekoi Naroi Bada Tamjaning Badi Masigi Matanga Honorable Chief Minister Gimiding Chinchinjari Sahi ahum helaba phawba thabuk asi namsinduna thambiriba asi result out tawbiyo amasung anauba thabuk lawbagi process asi lepiyo haina haijari amasung masida su tabirak taragadi akoi candidate mayamna amadi all Manipur public health engineering department by bosi completed candidate na akoi democratic oiba agitation changsilak loi hengai leti